ngasi numidang waram phongkhiba tuan Manipuri sifongsingi maruoiba ipausing khongatcharakana Manipur top channel gi maikidigi mayamda share tawjaraki ahanbada maruoiba pawa moina amukana mayamda pijagi Thounaojam Brinda The Great Indian Women Awards 2021 pirakli Manipur Police Department hauzi additional SP oina thaupuribi Thounaojam Brinda The Great Indian Women Award 2021 pirakli lemjaningai oirabe award asi satliba sahi asigi April thada Brinda masamakta kushinagadawri malem yoina UN International Day 2021 ga mari lainana thauna phabi nupi sing khangatuna piba award asi Manipuri ningol ama oiriba Manipur Police Department da additional SP oina thaupuribi Thounaojam Brinda pigani haina lauthoragli si mahakna Manipur dagi mayai ka badrak maru phangna muthatna hotnabada sok thaba amadi akiba leitana laukiba thodang haibadi makna tawrokiba masak thokpa thabak sing adugi yenglaga The Great Indian Women Award 2021 asi pirakhibani malem yoina lemjaningai oirebe award asi pirakle haibagi ayiba sirol gaiwa organization committee gi chairperson on Karishona sahi tawduna Brinda masamakta tharakhibani lemjaningai oireba award asi pirakpagi pau tabada lamdam asigi leiriba tuan organization sing amadi maru oina Manipur gi nupi khunai gi maikidigi thagatpa amadi haraute ambasu phongdorakli hainasu pau sina makhatana phongdorakli atopa pau amana jiribam gi pakhang singna kasar thabal song basat pa police na ngarang digi thingba hokre Mars Kunganipan gi hauna pangthok kodoribi yoksang kumai gi mangoinana hauzik Assam gi Kasar district ta leiriba maitai na taba khul singda numidang gi matamna thabal songbagi thoram pangthoknare ngasi numit nini humni gi mamang gi numidang gi matamda Kasar gi maitai khulna thabal songba horakpadagi jeribam da leiriba pakhang singna numidang gi matamda thabal songba leptana satnari adubu ngarang digi hauna jeribam district police na jeri thong landuna Kasar thabal songba satpa athingba thamkhre Pausi esna phangba paugi matung ine de haujuk barat ki state kya COVID-19 gi ani suba laisat yamna kana sandorok libasina SOP thukaiduna miyam punduna thabul songmana laisat asi sandokna bagi asoba maram oirakpa yabagi akiba leibana jeribam police na jerigi pakhangda kasar thabul song masat pagi athingba si thambani hairi ngarang numidang digi hauna jeri thong mayai da kasar thabul songba satkadabagi tholakpa jeri pakhang sing thingduna masa gi mayumda halankhi Maka tana so ating basi sa takigani hari amaromda jiribangi pakhang kharana pauksi esida phongdorakpagi matung ina di police na numidang thabal song basatpa jiri pakhang singbudi thinglaga Kasar district gi leptana sanglakliba miyamdi COVID-19 gi SOP ngana sanglaklibara haibadu yengsinba tawdana ikom komna sanghali maduna jiribam police na lakholiba section thoranga sit nakal amaromda di free thaduna thamba arema tabagi phibamda lakhani maduna Silchar romdagi jiribam na changlakliba miyoi singsu lokhatpham thokpa thabak sing adu police na chapchana lokhatlu haina phongdokhi hainasu pau sina makhatana su phongdorakli atopa pau amana nupi ama yauna miyoi ani number 4 ga konana Bisnupur police na fare ngarang ehing nungai matung pung anirom taba matamda Bisnupur district police ki priyadashini ki lusing makhar additional SP ops na lusing duna CDO gi Inspector Y Shakti Sena asawa thodang laudun nupi ama yauna miyoi ani number 4 gram sani ga humpuga konana fare hari Bisnupur police gi phangwa pau gi matung inadi ngarang numidang kwakta Sepla Ward number 3 da laiba MD Arif Khan sei kungani pan apokpa lekhidraba MD Sanawer hairiba miyoi sina number thadaba angangba masugi activa 5G ama thauduna tronglawbi maning lekai da lakhi Maku police na sek tawba matamda gari manung na tungan ba sabon cap kunda haptuna purakpa heroin number 4 gram sani ko humpu phangbangamkhi miyoi asi makha tana wahang pang sathabada phungdorakpagi matungina miyoi ani amasu fagatki phagalaba miyoi ani adudi Abdul Hussein sei kunthra gani pan apokpa ibosa lefam kwakta tera khongsang mawang lekai ward number 1 amadi maki nupi mistress Lima Bibi kunthra ga mathoini Makhatana fogalaba MD Abdul Hussein gi yumda police team aduna thiwuhum gi thabak sathaba matamda sabon cap ahumda haptuna thamlamba heroin number 4 gram humfugo taret amadi ESP tablet ni singnaba maudraga ni pan amasu phangbangamkhi fogalaba miyoi singasi makhoi degi phangba polam singa loinana ngarang police ta kusina kre hainasu pausna makhatana su phongdorakli atopa pawamana
IM gi chairman ne India bu naga issue luisina bu hotna ti haikre kungomdoi suraba naga political issue pukchel singna thabak tawdre masina sahi manga helaba framework agreement kamdauna sanagadagi haibedo lepangamdri haina phongdokre handak to luisin kiba budget session manungda steering committee gi chairman chu oiriba yari Q takpu gi ayiba role adu asiho aphomaina phongdokhi haidi press ta thadorakpa warol da makha taraduna adumaina mahakna NACM gi phirep amuk hana paladuna framework agreement asi naga political solution gi yamna credible logic ni haki haidi either ki chairman asina ishorna piba naga political identity mangan takhanana ba matam sangna ngehenduna thausadana namthak tawduna thajadaba lalong kaya sa thari haina sa phongdokhi haidi mauna NSN IMbu thauna di mapangal hapibagi dama ishorbu thagatpa phongdokhi hainasu paushin makhatana phongdorakli atop pawamana rep tawna bo hotna ringaida nupagi athibam lenthatkre sainifuga manga surabi yumgi mau amad mapuroibana satokhibagi khudong saba lawroge Ejat mahanana bo hotna bani haiba nupa amagi genital lenthatkre haidi Madhya Pradesh ki Sidi district headquarter dagi kilometer Lenkhre rom thapna leba khungang sagol sunami ki numidang pung 12 rom tabada thokibani haina police na haidi sainifuga manga rom suraba nupado Rewada leba AZ Medical College and Hospital Lenkhre genital lenthakhibagi damak nupado na police ta wakat kre haiba pawmasu ngasi phone ki phone singda phonari mem gi mochu sunation comment box thambiramo Loisilakpoina Manipur geba pawamana BJP no lusingba sarkar sahi mari mapung pharakpagi palan tawribasi praja singi interest nati ojoi Manipur Pradesh Congress Committee gi masin chatpa wangangloi veteran politician ojoi na haikre BJP no lusingba lenga asigi sahi mari mapung pharakpagi citizen safety government ni haina palan tawribasing asi praja singi interest nati BJP no lusingba lenga asina sahi mari mapung pharakpada masak naiba kari thabak tawkrabage wafam asing asi nungthil congress bawana pamising unabada Sri Joina phongdokhibani Sri Joina makha taraduna BJP na tawthorakliba thabak mayam asi congress na matam sangna satharakiba thabak singadu maming anauba thonjilaga anaubi scheme saduna khabarda TV da utpani lenga asi khabar gi lenga ni advertise ki lenga ni Mamangi sarkar gi tam loidringi March taraga mga English ngani ga taraga tereta single largest wariba congress tagi miyoi kya laushinduna namduna government semkibani masi Bharat Samvidhan bu violate tawbani citizen gi interest nate sarkar sina umangkan ba haibadu u masa masa thajilaga hana leijariba ujaw singyanthalaga sadan onthokpagi thabak sathare thawong asi mapan gi mina ukhraga kari haikini labuk kanana ba hairaga soidana angam athau kya gi building sagalaga leire masi praja gi interest thabak tawba amata nate Narendra Modi na lusingba sarkar asi corrupt free sarkar ne angam athau singi sagaliba yum singa sina corrupt free sarkar ne hairodabagi maram leite MLA singi yumda commando mayam thamjilaga maduna boat mayada threat tawbra sijinare thawong asi citizen safety nate state tourism gumani hakenasu pawsina makhatana phongdoragli and thank you